December 16, 2024, ngarangi numit asida, malem asida yamna interesting oiba thagdo ani kak thokre. Ihan hanbada, asteroid ani kak art ki lima asigi yamna nagna paisilak padagi minna uba fangkiba. Atopa amadana, America gi New Jersey hari ba mafam asida unidentified flying object khara amukasu nahuna na thengnarakpa. Khudingmakpu taramna ukjari. Ngasigi video asida ngarang thokiba thagdo ani dugi matangda kari oidibano haibidu yingbinasi aduga lamdam asidana karam maongda paw asi sandokibage haibidu khanabinasi ihana hanbada ngarang December 13 yasanglakpa matamda atiyada maibungumna nganduna paiduna chatkiba adu asteroid amakhakni masigi thagdo asigi matangda nongmanini mangjongnana National Aeronautics and Space Administration NASA haina khangnariba makogi maikaidagi prithibigi laima yamna nagna asteroid ani khak paisilakani hairiba asteroid asi aikogi mitna ifong phongna yamna chaun u fangani maramaduna aikogi prithibhi sigi akoibida leiriba object sing asibu thizilliba maruoina asteroid thizilliba kangbu sing asi khudong chaba asi manghandana sizin nahaunabagi damakta miyamda khangalakibani thaudo asigi matangda nasagi maikedi yamna clear oina mangjauna phongdoki madudi asteroid ani amana 2024 XY5 haiba amaga 2024 XB6 hairiba ani asi lakadoriba December tang 13 asida art ki surface ki yamna nakna paisilakbana maram oiduna aikoi miyoi bigi mit asina karigumba kholai amata sijinnadana ifong fongna uwa ngamgani maram aduna khudong chaba asi manghan biganu thijinbagi damakta sijinnabiu haina thamkrabani nasagi maikaidagi ngasi aikoina leiriba solar system asigi origin haulofam oidiba mafam adu khangdoknabagi damakta thijinlibagi changsilliba khongthang aduda asteroid ani asibu matam kuinadagi leinaduna lakli maramaduna hairiba asteroid ani asina aikogi leiriba planet art asida sokhanningai oiba chapchaba maram amata leite haiduna makoina thadurakiba report aduda aduki matik yamna mayak sengna phongdoki adubo hairiba paw asigi aikogi lamnam asi hek yoksilakpada professional mode nauna yausilai paisa tanba yai haiduna masana masabu content creator ama oina nauna sangsilakliba kangusing asigi maikaidagi Facebook dagi fangba paw asina khwaidagi hena genuine oiraba achumba pawni khanjaba miyoi kaya amada asteroid pankre haiduna aikogi malem asi kaiba yaba fibam amada leire haiduna yamna ningthijaba kumai kaya ama sanaramki mathangdana ngarangi numit asida America gi New Jersey hairiba state asida unidentified flying object khara thengnabagi anoba report amaga amuk thoraki haukiba matam khara asida United States of America hairiba country asigi mafam kayada masak khangdaba drone kaya ama paisilakpagi report asi aduki matik yamna laikhrabani hairiba drone sing adu nauna president oirakadorba Donald Trump JR ki maikaidagi kapchakhinabagi damakta wafam fawo phongdoknaba laikhre hairiba thaudo asi Jim Ferguson haiba miyoi amana social media platform ama oiriba X asida handak USA da drone gi oina thokiba yamna mysterious oiba thaudosing asi aikoina leiriba planet asigi technology natte haiduna confirm tawrakre aduga hairiba drone sing asina makogi oina leiriba US ki military gi oiba defensing asi irailaina bypass tawe haiba wafam asi phongdorakpadi malem gi leiriba miyam asi maikai asomda amung mai onsilakibani adubu pentagon gi maikai digidi madugumlaba wafam amata aikoina phongdokhiba leite aduga uriba drone sing asi alien gi ni haiba wafam amata su thamkide aduga aikogi US ki oina leiriba military asiga sumari amata leinade haiba wafam asi thadorakrabani hairiba thogdo asida ikang kanghaudana nahunana limelight oirakiba asigi atopa thogdo ama haiba taragadi New Jersey da leiba Michael Mestornadi kauba sheriff ama kaki maikaidagi New Jersey ki mafam kaya amda ikang kanghaudana drone kaya ama paisilakpagi oiba thogdo sing asi thengnarakpa asibu thijinnabagi damakta industrial grade oiba drone sing sem saduna thamki aduga haukriba sagolsen numit asida ikang kanghaudana samudra romdaki paikhalakpa masigumlaba unidentified object kaya ama paikhalakpa adu makhoi ki drone sing asi sijinnaduna tanaki mafam aduda duty tawduna leiba local police officer ama khaki maikaidagi samudra romdaki unidentified oiba drone yankhairom paikhalakre haiduna state ki police FBI amasung court coast guard ta inform tawraki madugi matungda hairiba drone sing adu hanadagi hauna sem saduna thamkiba drone sing adu sijinnaduna tanakibani adubu US ki oina thajinkiba tananabagi damakta sijinnakhiba drone adudagi hairiba object sing aduna speed yamna yankat kiduna faba nanghaudana aduma karino haiba khangdana aduma mangkibani hairiba thogdo aduda yamna interesting oiba wafam ama oina pairakriba sakangdaba object adu US ki leiriba drone sing aduna thermal imaging tawnabagi damakta honaba matamda hairiba object sing adu heat signature amata emit tawraktabana maram oiduna hojik sijinnariba thermal imaging gi oiba system asina yengsinba ngamkide
ngasi aikoina sizinariba chawkhale hairiba makhal makha kayagi aircraft fighter jet drone na chingba sing asi fuel sizinaduna paiba natragana battery sizinaduna paiba oiba taragasu ayamana makoi asi hit emit tawba maisa ko thokpa ngaktani adubu thokriba thawdo aduda hit emit tawbagi mami ama udba asini yamna henna ngaklibasi thokriba thawdo do america amasung makoi ki alien natragana UFO gi oiba wari adugumba adumak oiriba zala natragana taseng aikoi mioi bedigi hena hitoi singthoiraba extraterrestrial beings sing laktuna ikoi sibu monitor tawba horabra haibo wangsiso amani America hairiba lamda masida leiriba mioi ayam masi makoina thawdu ama thokpa matamda alien natragana extraterrestrial beings sing asiga samnabagi UFO gumbagi wari asi makoina sagattuna makhal makha kayagi oiba warising asi puthokpagi hainabi asi yamna chawna leibana masigumlaba UFO natragana alien gi oiba thawdu asi aduki matik yamna America da khaktamak thoklibasi karino haiduna miyoi kayamna hangnaribani masi achumba wafam amase oiribani mafam asida leiriba miyoi ayam masi asumna wakhana sagat sindana wari kaya puthokpagi hainabasi leibana mafam aduda thokpa thawdo kaya amada makoina henjinna paw tamsinba alien ga hektama samna sinbagi aranba paw kaya ama leiri masina maram oiduna lamda maduda thokliba thawdo khudingna aikoina rule out tawbusu yadri matam amada isro gi chip oirama miyoi amakhakna America gi oine henjinba wari asi achumbani adubu masina tava scientifically America hairiba mafam asidana masigumna thawdo asi hena thokpagi scientific oiba maram amasul lei haiba mahakna fonukiba wafam amasul USA hairiba country asi geographically yengba matamda malem asigi leiriba atopa country sing asiga makogi oina atiagi oina sengna uba ngambagi sang asi country asina yamna heli masigi maramsi India gumba atopa country singi atiyada yauriba atmospheric content asi USA hairiba mafam asigi atmosphere yauriba asigi yamna khenai atopa wafam amadana USA hairiba country asi yamna advance oiba aduga lamda masida leiriba miyosing asigi senminun asi yamna wangba afa khulai sing paiduna masigumlaba asi adumak yengduna leibasinasu masigumlaba thawdoksing asi USA da ayamana thengnabagi oiba scientifically oiba yaba maram amasu oiri haina thamkibani amabu oigira hana USA da thokiba thawdo aduki matik yamna advance oiba kusu khulai ne haibasi ekoina khangba ngamle USA hairiba country asi malemgi oina technology amasung defense ki oiba lambi asi da aduki matik yamna mangjin thaba country ni hairiba country asi ki defense system asibu irai laina bypass tawduna chatkiba ngamba haibasi masigumlaba khulai asi aduki matik yamna advance oiba khulai ama khangni Coast Guard amagi report ki matung inna Samudra leiriba US ki vessel asida foot nipalon pakba masakhangdaba posak kharana tanaraklaba matung madu ikang khangawdana mangki haiba wafum asini hairiba drone natragana masakhangdaba object sing asi atopa country amagi anauba khulai oiramba taragadi thermal imaging fawba lawba ngamdaba aduki matik yamna high speed oiba khulai asi operate tawriba country adu makoida aduki matik yamna advance oiba aikoi miwebena ngasi fawbada uva fangdriba technology ama leire haibani natragana US ki site gi makogi khulai anauba ama try tawdana mayambu confusion chathanabagi damakta masigumlaba asi tawhanbasu oirambu yai maramdi masigumlaba thawdo asi mamangdasu hanjin US military gi maikai gi pangthokpa leikre